Leingakkidi SoO Handokhre Makha Tabadi Centregi Khutta Leire CM College Phagathansi Mission CM na Moirang College ta Houdokhre Manipur Leingang na School Phagathansi Mission mai pak na Houdokhre ba matong Chief Minister nong thongbam biren na ngahan Bisnupur District ki Moirang College ta pangthoki ba thawram amada College Phagathansi Mission Houdokhre Manipur Leingakki oinadi kuki Lalhoulupsinga aniga tawnaramba SoO Handokhre Makha Tabadi Centregi Leingakkidi Khutta Leire Haina Chief Minister N biren na Fongdokhre Thauram aduda Chief Minister na Miyamna hai napatta leiriba miyam sanglaba chahi kaya pata pibidana leiramkhibane ngarang nahan ta pikhibada ngaire irang asina sogalaba yumthong khodingda lupa lakh amamam pibagi scheme adugi makhada ahan bagi oina lupa lising kun mga pigadaba do athubada pithoknaba thaurang leire loina nang yum kai mangta khrabasingidamak yum sanaba thabak singsu paikhatpa hore hai khe Chief Minister na hai state asida BJP gi laingak pairakpa matamda education amasung haksel gi lamda ahanba midyang thamlaga thabak lawduna lakle education yaudabana ngasi khunai asi langbane education yawramlabade reserve forest ki wan tho khanglam gane education yawramlabade protected forest ki wan tho khangane education yawramlabade forest ngangnaba chana kanglon sin loina khangane education gi manglan phangdabana naina hodabana miyam da chamamna ba pokhan bane reserve forest la leingakna fawba karimata tawba ngamde Semgat sagat pagi thabak paikhat patarabasu center dagi ayaba lawba mathau taribane Leingakki ayaba yauduna thabak tawrabade kaisum sang yawgadawribane Leingakna hana paikhaliba school Phagathansi mission gi makhada Leingakna school hompu ahanba sahida semgat pa haukraba matungda mathangi sahida atopa school hompu amaga semgatlaga punna school chamaga kun semgatkhre mission asi changsinkraba matungda Leingakki school singda asuki matik phibam phagalakpaga loinana mahiroi mingchan bagi chang chadani fu hengalakibane Class 12 ki exam da arts amasung commerce stream da topper mahiroi puthoki bane masina maram oraga school Phagathansi mission gi makha chatharak poina anoba school chamag kun semgana ba sanction tawre masiga loina na college singsu semgana ba college Phagathansi mission asing laingang na hogdok na ba phirep asi lawrak pane college Phagathansi mission gi makha da han bagi oina college kunga mari khangat le masigi manungda Imphal College Biramangol College Modern College Oriental College Manipur College, NG College, Mayailambi College, Thoubal College, Lilong Haurebi College, YK College, Waikhom Mani Girls College, Kha Manipur College, Kakching Khunau College, Jiri College, More College, President's College Modbung, Moirang College, Nambol, El Sanoi College, Tamenglong College, Petrigiu College Ukhrul, Hill College Senapati, United College Chandel amasung, Churachandpur College Churachandpur Yaure, School Phagathansi mission gi makhada oja sing training pi khiba dugumna college singi professor singsu training pi gani hai khe mahangna hai lamdam asida leijariba nongmagi sura nomlaga chajaba nakal anima ki miyam kanglup ki irang man ba thogdok asina awaba nanghalle masina tampa ki miyam hainingai leitana awaba nangle awaba tarba miyam gi mateng pang bai base taibang mapu gi mateng pang bane aikhoi gi puwari ga sagona raga leidiba mafam sing ase ngak selaga thamba tangai fade lanjenariba miyamna ngasi wariba si tunggi miro lamasung leiba kannabagi damakta ne aikhoi masel gi marakta wakhal fawdoknabagi tangai fadaba leire leiba ki oiba wafam singdade political gi oiba khena ba thamdana ama toina thengnamina ba changi hai khe amaromda thauramadu yawba lakhiba Chief Minister na paumi sing na hangba wahangi paukhumda NBR na hai Manipur Leingakki maikidagi kuki Lalhoulupsinga aniga tawnaramba suspension of operation Handokhre masigi makha taba thabakti center Leingakta leire hai khe Mamangi sahi 2023 ki March thada Manipur Leingakna suspension of operation tawnariba kuki Khutlai Paiba Lalhoulupsinga ani kuki National Army KNA amasung Zomi Revolutionary Army ZRA amasung Leingakka tawnaramba SoO adu handokle haina laukhokiba leikhibane Manipur gi irang asina sogalaba miyam gi damak yaifanaba Leingakna angamba thakta honare lamdam asida ingtha tapthaba puraknaba honabada miyamna mateng pangbiyu haina Chief Minister na appeal tawkhre Miyamna training Amatta Fangdana Khutlai Paiba Lalhoulupsinga Khatnabada Yaosinbiganu Makhoi Thengnanaba State Forcing Leiri Haina Phongdokhre ngahan gi thoram aduda Moirang Kangjaibung lampakta natural grass ki football ground ama Phagaukchaw Ikai Police Station ki Type 2 quarter Moirang da Central Armed Police Forcing Leinaba prefabricated structure sing sanaba Moirang Police Station gi oina Type 4 3 amasung 2 gi quarter sing sanaba Moirang da phamung tara laiba integrated ayush hospital KGBV Thamna Pokpe CIC Moirang da Block Public Health Unit sanaba ngang khalawai da PISC sanaba
INA Martyrs Memorial Complex की म्यूजियम की सरुक अमसुंग ऑडिटोरियम की सरुक सेमगतनबा CIC मोइरांग की OPC Casualty Block Ward अमसुंग IPD Block सिंग सानबा CIC असिगी फमुंग कुन लेबा Pediatrics Ward सानबा अमसुंग मोइरांग लोकल ग्राउंड RCC गैलरी याउबा फुटबॉल फिल्ड अमा सानबा उरेप उयुंग तमखें